None district diet center sabal loiraga mathau tawdana leiriba si mari leinaba MLA gatanaraga thubada mathau tawhallagani haina Chief Minister Yumnam Khemchana None district ki miyam da thazaba pikre Numit humni gi Juribam amasung Assam gi khongchat ki ngasi aroiba numitta Juribam dagi National Highway 37 Imphal Juribam lambiga Lambida gari da laktuna None district headquarter da thumlakhi Chief Minister bu None district headquarter da leiba Longmai common ground da BJP gi karyakarta amasung miyamna harau taramna okhi Longmai part 4 women society na welcome dance pangthokpaga loinana lengyan khudol tamkhi Longmai common ground da leiba multipurpose hall da pangthokpa BJP gi nifugataret laksuba foundation day amadi nifugataret laksuba gaw chalo gi miyam tinba thoram da BJP Manipur state unit ki president na party gi firal chingkhatuna pahenke Thauramadu da wangang laduna Chief Minister Yumnam Khemchana hai BJP haiba party asi Manipur amadi Northeast pu yamna nuksijaba amadi chawkhatnaba hotnaba party ne Atal Bihari Bajpai na Prime Minister oiringi matamda Donor Ministry amasung NEC linkhatuna lamdam asombu chawkhatnanaba thabak kaya paikhatlamkhe Hana look is policy haina leramba adu act is policy haina thabak to onthoktuna lamdam asi Southeast Asia gi Leibak Singa Mari Fagat Handuna Hiram Kayada Chowkhat and Bahonakle. None district Kimatang the Paladuna district headquarters Salariba, common ground si Atubada Yamna Ningtizaba, Lampak Amo Oina Semgalagani. None da diet center Amasaba Loiraga, Matho Todana Lady Haidibasi, Mari Lenaba MLA Gatanaraga Atubada Matho Toba Lagani Haina, Chief Minister Yumnam Khemchana Thazaba Pike. Thauramadu CSO amasung club kayagi maikaidagi tongan ba hiram singda thabak paikhat pinanaba Chief Minister da memorandum kaya pisinke Thauramadu loiraba matung Chief Minister Imphal gi damak None dagi khongsanke Memorandum mayama pibirapisida aina khwaidagi yanana sumjagadosi khwaidagi thajaba labakse karamba mongda semsi BJP Bharatiya Janata Party hai party se Northeast India bu Manipur bu yamna nuksibadu party ni Donor Minister ligat pidana Northeast Council Shillong ga office chemna Northeast India gi amade Manipur gi tohan ba development kaya da yengjenna ba amadi sapana ba thoda birambadu party ni wena Bharat ke Pradhan Mantri Narendra Modi ji magna Bharat ke parliament da apunda Manipur ngak sakeni haiba autopiwa amadi Southeast Asia gi Trans highway look is policy look at policy hai no to pirakanda kuman kapsana kona digiba lena home minister Misrajina Manipur ki sakhi program kumunta mateng pamigini hai na dedi bina uta mayam ge ahu kuam de nizari